हेलो मैम सिगिसिना जननेता हिजमीराबद की निखिल हिंदू मणिपुरी महासभा की वेलकम एड्रेस की अनीसुब सरुकनी अना वीडियो लोन नमजगे तौबदू कनो फोन की मेमोरी कैपेसिटी कई काना यादना अनी थोक नमजरे अद अहम पार्ट अना इराबदना फील्ड अममम पाइखलखी हैना हाय अदुगा अहम फिल्म शिक्षा हैना एजुकेशन हैबसिनी हैना अदायदा लोइसिनगी अदा हुजिक शिक्षा हैबा मतंग से सिदगी पाबा हौजरगे शिक्षा कोई बनते चही निफु अद्वाइदा हिंदू मणिपुरी की शिक्षा की नवों असीमता ओइना तौरमी मतम अदुदा इंग्रेजी तंबा असी मांगी हाइना निंगनरमी इंग्रेजी मयेक इबा लाइक सोकनरमदे अमसुंग मधु तमलुबा मी अदु मखुत्तगी इसिंग लौनरमदे श्रीयुक्त मणिपुरेश्वर महाराज धीराज इबुंगोगी सनाहक्तक असिदा मतमदगी मतुंग इना थोइदोकनमक कानरबा विज्ञान शिक्षा अने खनबदा विज्ञान शिक्षा से साइंस एजुकेशन है विज्ञान शिक्षा से नोंगी चौखलक्तुना मणिपुरी जाति की शिक्षा से थाक मथंग मथंग कारकली नुपातगी नत्ते ngasiदी हाइबो अरमगनी अपुनबगी समाज की सरुक खाइबोक पुदुना लेरिबी समाज की तुंगी नौना हौरकिबा नुपा मचा नुपी मचा अपुनबगी शिक्षा की चौखटनबगी मसक ओइबी नुपी की शिक्षा की मरमदसु नोमगी चौखटली श्रीयुक्त मणिपुरेश्वर महाराज धीराज इबुंगो की मपाल नाइदबा थौजाल नत्रबदी मणिपुरी अपुंबा असी मणिपुरी अपुंबा ngasi फाउबा तुमदुना लेरमगनी असिगिदमक मणिपुरी अपुंबना अखोइगी इबुंगोगी लमन तोलबनी लमन असी करमना सिंगबा ngमगदगी अमसुंग फंगफम थोपगे हाइना खनबना वाखल लांबा फंगबा वाई लमन असी खरदंग सिंगबा ओइना तौबा ngमजगदबदी श्रीयुक्त सना पुकनिंग मतुंग इन्ना हौजिक ओइरिबा शिक्षा की फिवम असिदगी अखोई ख्वाइना पुकनिंग अमत्ता ओइना लाइरिक लाइसु तंबा ललोलिटिक अमसुंग खुदसा हैबगी हिरमसी हिंगतननबा होटनबना थोकलोइद्रा धर्म ngasi फाउबा मणिपुरी हिंदू धर्म लेंगदना लेरी कनागी कृपादगी धर्म पालक श्रीयुक्त मणिपुरेश्वर महाराज की कृपादगिनी जाति धर्मना जातिबु अमत्ता ओहेनबगी खुजिन्नी मतम की अमसुंग थाइनदगी चलकलबा धर्म अमसुंग फिबम अपुंबा सी कायदना फिबम अपुंबा मांगदनबा अनौबा अचुंबा लिचत कया मरुम लौबा याबा अखोई ख्वाई ब्रैकेट मनुंगदा मणिपुरी हिंदू अखोई ख्वाइना मतम असिदा चंगजगदौबा कनादनो
ꯑꯩꯈꯣꯏꯕꯨ ꯋꯥꯌꯦꯜꯂꯨ ꯙꯔꯃ ꯄꯥꯂꯟ ꯇꯧ ꯍꯥꯏꯗꯨꯅ ꯂꯥꯏꯅ ꯊꯥꯔꯛꯄ ꯃꯅꯤꯄꯨꯔꯒꯤ ꯃꯕꯨꯡꯉꯣ ꯃꯅꯤꯄꯨꯔꯤ ꯖꯥꯇꯤꯒꯤ ꯃꯕꯨꯡꯉꯣ ꯙꯔꯃ ꯄꯥꯂꯛ ꯅꯤꯡꯊꯧꯔꯦꯟꯒꯤ ꯁꯅꯥ ꯆꯔꯟꯗꯅꯤ꯫ ꯙꯔꯃ ꯄꯥꯂꯛꯅ ꯄꯥꯂꯟ ꯇꯧꯕꯤꯔꯤꯕ ꯙꯔꯃꯒꯤ ꯏꯆꯦꯜꯗ ꯂꯨꯞꯇꯨꯅ ꯃꯅꯤꯄꯨꯔꯤ ꯁꯃꯥꯖꯅ ꯄꯤꯖꯕ ꯑꯣꯏꯐꯝ ꯊꯣꯛꯂꯣꯏꯗ꯭ꯔꯥ? ꯖꯥꯇꯤꯒꯤ ꯎꯟꯅꯇꯤ ꯍꯥꯏꯗꯤ ꯍꯤꯟꯗꯤꯗ ꯆꯥꯎꯈꯠꯄ ꯍꯥꯏꯕ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯅꯧꯕ ꯅꯨꯃꯤꯠ ꯊꯣꯛꯂꯛꯂꯕ ꯃꯥꯏꯀꯩ ꯃꯔꯤ ꯃꯉꯥꯜ ꯁꯤꯜꯂꯛꯂꯕ ꯌꯨꯒ ꯙꯔꯃ ꯄꯥꯂꯛ ꯁ꯭ꯔꯤ ꯌꯨꯒꯀꯤ ꯀ꯭ꯔꯤꯄꯥꯅ ꯃꯅꯤꯄꯨꯔꯤ ꯃꯅꯨꯡꯗ ꯑꯌꯥꯝꯕꯅ ꯖꯥꯇꯤꯒꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯆꯠꯅꯔꯛꯂꯦ꯫ ꯊꯥꯏꯅꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯌꯦꯛ ꯚꯥꯔꯠꯕꯔꯁꯀꯤ ꯂꯤꯄꯤ ꯍꯥꯏꯗꯤ ꯁꯀ꯭ꯔꯤꯞ ꯂꯤꯄꯤ ꯄꯔꯦꯡꯒꯤ ꯀꯨꯟꯁꯨꯕꯗ ꯃꯅꯤꯄꯨꯔꯤ ꯀꯧꯕ ꯂꯤꯄꯤ ꯄꯔꯦꯡ ꯑꯃ ꯍꯥꯞꯂꯤ꯫ ꯃꯁꯤ ꯃꯅꯤꯄꯨꯔꯤꯕꯨ ꯃꯁꯛ ꯇꯥꯛꯄ ꯃꯃꯜ ꯌꯥꯝꯂꯕ ꯃꯅꯤ ꯑꯣꯏꯔꯣꯏꯗ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯏꯄꯜ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯣꯏꯔꯝꯒꯅꯤ, ꯏꯕꯜ ꯍꯥꯏꯔꯦ, ꯏꯄꯜ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯂꯤꯄꯤ ꯕꯤꯒ꯭ꯌꯥꯟꯒꯤ ꯍꯥꯏꯗꯤ ꯁꯥꯏꯟꯁ, ꯂꯤꯄꯤ ꯁꯀ꯭ꯔꯤꯞꯀꯤ ꯁꯥꯏꯟꯁꯀꯤ ꯃꯔꯝꯗ ꯊꯣꯏꯅ ꯈꯪꯗ꯭ꯔꯕꯁꯨ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯣꯜ ꯑꯁꯤ ꯏꯕꯗ ꯎच्चारण, ꯕꯅꯥꯟꯅꯆꯤꯡꯕ ꯎच्चारण ꯍꯥꯏꯗꯤ ꯄ꯭ꯔꯅꯟꯁꯤꯌꯦꯁꯟ, ꯕꯅꯥꯟ ꯁ꯭ꯄꯦꯂꯤꯡ ꯇꯧꯕꯗ ꯆꯞ ꯆꯥꯏ ꯍꯥꯏꯕꯁꯤ ꯑꯍꯩ ꯑꯁꯤꯡ ꯄꯨꯝꯅꯃꯛꯁꯨ ꯈꯪꯕꯤꯔꯤꯕ ꯉꯥꯛꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯅꯤ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯊꯝꯕꯅ ꯏꯊꯧ ꯑꯣꯏꯔꯣꯏꯗ꯭ꯔꯥ? ꯊꯥꯏꯅꯒꯤ ꯃꯄꯨꯊꯧ ꯏꯕꯨꯡꯉꯣꯁꯤꯡꯒꯤ ꯁꯅꯥ ꯍꯥꯛꯇꯛꯇ ꯁ꯭ꯔꯕꯟ, ꯀꯤꯔꯇꯟ, ꯁ꯭ꯃꯔꯟ, ꯄꯥꯗ ꯁꯦꯕꯟ, ꯑꯥꯆꯔꯟ, ꯚꯟꯗꯟ, ꯗꯥꯁꯥ ꯑꯃꯁꯨꯡ ꯁꯈꯥ ꯍꯥꯏꯕ ꯚꯥꯒꯋꯠ ꯙꯔꯃꯒꯤ ꯃꯅꯨꯡꯗ ꯀꯤꯔꯇꯟ ꯍꯥꯏꯕꯁꯤ ꯏꯃꯥꯔꯣꯟꯅ ꯈꯛ ꯇꯧꯅꯔꯝꯗꯦ꯫ ꯁꯅꯥ ꯍꯥꯛꯇꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯦꯁ꯭ꯋꯔ ꯃꯍꯥꯔꯥꯖꯙꯤꯔꯥꯖ ꯏꯕꯨꯡꯉꯣꯅ ꯍꯧꯗꯣꯛꯄꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯤꯒꯤ ꯃꯕꯨꯡꯉꯣ ꯚꯛꯇꯕꯥꯖ ꯌꯤꯅ ꯎꯠꯄꯤꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯅ ꯂꯝ ꯄꯥꯛꯅꯕ ꯍꯣꯠꯅꯕꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯑꯣꯏꯔꯣꯏꯗꯕ꯭ꯔꯥ? ꯃꯅꯤꯄꯨꯔꯤ ꯖꯥꯇꯤ ꯑꯁꯤꯕꯨ ꯕꯤꯖꯥꯇꯤꯅ ꯑꯇꯣꯟꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯒꯨꯝ ꯇꯧꯕ ꯎꯕꯁꯤ ꯈ꯭ꯋꯥꯏꯅ ꯈꯪꯅꯔꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯊꯥꯡꯉꯩꯃꯛ ꯁꯦꯡꯕꯗꯤ ꯇꯣꯟꯕ ꯅꯠꯇꯦ꯫
ꯃꯅꯤꯄꯨꯔꯤ ꯂꯥꯏꯔꯩ ꯁꯦꯜ ꯃꯅꯤꯄꯨꯔꯤ ꯂꯥꯏꯔꯩ ꯁꯦꯜꯒꯤ ꯂꯝꯕꯤꯗ ꯋꯥꯠꯇꯦ ꯍꯥꯏꯕꯁꯤ ꯀꯅꯥꯁꯨ ꯍꯥꯏꯕ ꯉꯝꯂꯣꯏ꯫ ꯑꯋꯥꯠꯄ ꯑꯁꯤ ꯃꯦꯟꯗꯨꯅ ꯎꯟꯅꯇꯤ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯕ ꯆꯨꯝꯂꯣꯏꯗꯕ꯭ꯔꯥ? ꯖꯥꯇꯤ ꯃꯅꯨꯡꯗ ꯄꯨꯛꯆꯦꯟ ꯈꯣꯏꯖꯦꯜ ꯇꯤꯟꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯖꯒꯗꯒꯦ? ꯙꯔꯃ, ꯂꯣꯟ ꯑꯃꯁꯨꯡ ꯑꯆꯥꯔ ꯕꯦꯕꯥꯔꯅꯆꯤꯡꯕ ꯖꯥꯇꯤꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯕ ꯄꯣꯛꯍꯜꯂꯤ꯫ ꯁꯝꯃꯦꯂꯤꯅ ꯑꯐꯕ ꯑꯃ ꯑꯣꯏ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯅ ꯈꯪꯅꯕꯤꯔꯤꯕꯅꯤ꯫ ꯑꯄꯨꯟꯕꯅ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯁ꯭ꯔꯤꯌꯨꯛꯇ ꯃꯍꯥꯔꯥꯖ ꯏꯕꯨꯡꯉꯣꯒꯤ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯖꯥꯒꯤ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯒꯤ ꯃꯥꯡꯗ ꯎꯠꯄꯗ ꯑꯩꯈꯣꯏꯒꯤ ꯑꯔꯦꯝꯕ ꯅꯠꯇꯅ ꯃꯄꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯅꯥꯏꯅꯤ ꯍꯥꯏꯕ ꯅꯠꯇꯅ ꯑꯇꯩ ꯀꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯤꯕꯒꯦ? ꯚꯗ꯭ꯔꯂꯣꯛ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯚꯥꯒꯤ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯃꯇꯝ ꯈꯔꯗꯪ ꯃꯥꯡꯍꯟꯖꯈ꯭ꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯥꯡꯍꯟꯖꯅꯤꯡꯗ꯭ꯔꯦ꯫ ꯈꯥꯡꯍꯩꯕ ꯒꯨꯟꯅꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯋꯥ ꯑꯃ ꯑꯅꯤꯗ ꯇꯥꯕꯤꯔꯤꯕ ꯑꯁꯤꯒꯤꯗꯃꯛ ꯚꯗ꯭ꯔꯂꯣꯛ ꯄꯨꯝꯅꯃꯛꯄꯨ ꯙꯟꯌꯕꯥꯗ ꯇꯧꯖꯔꯤ꯫ ꯍꯟꯗꯛꯀꯤ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯖꯥꯇꯤꯒꯤ ꯁꯝꯃꯦꯂꯅꯤ ꯑꯁꯤꯒꯤ ꯑꯩꯅ ꯁ꯭ꯋꯥꯒꯠꯀꯥꯔꯤ ꯁꯚꯥꯒꯤ ꯁꯚꯥꯄꯇꯤ ꯑꯣꯏꯕ ꯐꯪꯖꯔꯤꯕ ꯑꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯁꯤꯒꯤꯗꯃꯛ ꯙꯟꯌꯕꯥꯗ ꯇꯧꯖꯔꯤ꯫ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯅ ꯑꯣꯏꯔꯝꯗꯨꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯤꯜꯂꯝꯂꯕꯗꯤ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯆꯨ ꯇꯥꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯒꯩꯃꯛ ꯁꯦꯡꯅ ꯊꯥꯖꯖꯩ꯫ ꯑꯔꯣꯏꯕꯗ ꯑꯩꯅ ꯂꯥꯎꯖꯅꯤꯡꯕꯗꯤ ꯍꯥꯏꯖꯈ꯭ꯔꯤꯕ ꯁꯤꯛꯁꯥ, ꯙꯔꯃ ꯑꯃꯁꯨꯡ ꯖꯥꯇꯤꯒꯤ ꯎꯟꯅꯇꯤꯒꯤ ꯃꯔꯝꯗ ꯃꯅꯤꯄꯨꯔꯤ ꯑꯄꯨꯟꯕꯒꯤ ꯃꯕꯨꯡꯉꯣ ꯁꯚꯥꯄꯇꯤ ꯃꯅꯤꯄꯨꯔꯦꯁ꯭ꯋꯔ ꯃꯍꯥꯔꯥꯖꯙꯤꯔꯥꯖꯀꯤ ꯁꯅꯥ ꯆꯔꯟꯗꯒꯤ ꯆꯦꯟꯊꯔꯛꯄ ꯒꯪꯒꯥꯒꯤ ꯄꯕꯤꯇ꯭ꯔ ꯍꯥꯏꯗꯤ ꯁꯦꯡꯂꯕ, ꯄꯕꯤꯇ꯭ꯔ ꯑꯣꯏꯔꯕ ꯏꯁꯤꯡꯒꯨꯝꯕ ꯀ꯭ꯔꯤꯄꯥ ꯏꯆꯦꯜꯗ ꯇꯤꯟꯕꯤꯔꯤꯕ ꯒꯨꯟ ꯆꯦꯜꯂꯕ ꯃꯅꯤꯄꯨꯔꯤ ꯚꯗ꯭ꯔ ꯃꯍꯣꯗꯌ ꯑꯄꯨꯟꯕꯅ ꯅꯤꯡꯊꯤꯅ ꯁ꯭ꯅꯥꯟ ꯇꯧꯗꯨꯅ ꯍꯥꯏꯗꯤ ꯏꯔꯨꯕ ꯇꯧꯗꯨꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯂꯝꯕꯤꯗ ꯆꯠꯅꯅꯕ ꯃꯍꯥꯁꯚꯥꯒꯤ ꯊꯕꯛ ꯃꯇꯣꯟꯂꯣꯝꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯖꯔꯛꯂꯕ ꯋꯥꯈꯜꯅꯤ꯫ ꯁ꯭ꯔꯤ ꯏꯔꯥꯕꯠ ꯁꯤꯡꯍ
स्वागतकारी सभागी सभापति निखिल हिंदू मणिपुरी महासभा 1983 कौबा लाइरिक्तगी अफोंबना याबीदुना हापचबा सुमाइना कइनोसी अनीसुबा पार्ट सिसु लोइजरे अदो सी हायरगा कइनोसी वीडियो से लोइसिनजरगे।